Ahanbada Kuki Refugee Singalam Copson Baka Hen Bathong Sathabada Leptrabadi E Naitan Rakani FNCC Kuki Refugee Singaka Hen Bathong Satabama Sumlam Copson Bakudak the Leptrabadi Ihing Nahing Tanarakpa Yahena Fodil Naga Coordination Committee FNCC na akan wapham tamnakli Lobasigi media sila Tadorok Basiro Lamanahai Hauki Basagol Sunumita Impal Gurkul Tamna Satpa Winger Ama Mangkot Sephu Palace Mapayarapada Kuki Singna Kamlaga Winger gi driver amasung passenger sing Fuda Kibagi Tawong adu Kwaidi akan mawong na kandem tawi driver amadi naga no pi amada tamthina phukibagi Tawong adu icham chamba hingsa ki thawdo amma oina lobiyadi naga phurki mayok satharakpa lal ni haina lopham thui naga miyam gi ikai khumna bamasum apunba saktamna sauna singnar pa thawoni mamangna su asigumba mikhal gi thawdo Makal gi thawdo kya thokiba lekhre haina paladuna sirol sinahai atamna naga misam singda hanjin attack torakpa gi thawong asi tarai ne lokham thokti koki singna hana digi hauna akhanaba thorang toraga panamama gi makara sa tharakpa thawong ni haina lokham thui naga singda itatatana kai horakpa gi matangla sirol sinahai longsai kaphudeng nungnang thangbuk laimanai tingpui satang yang pokpi longwiram Kazanga konsa kulamasum taumoyon kolena singma wapham kya kuki singna naga khungang kunja singda kai hobagi thawdok thukre naga phurki miyoi singbu mi paiba pokan badaloina aran mamong da lam khopsin nabagi panamda haiba thon sa tharakibani hari amarum hauju mathang election gi khanaba matam nate esara miyam gi government thamna bohonari CM Biren Manipur gi miyam na popular government ama lingba pamba maram na hauju mathang election gi akhanaba matam nate haina khanaba matam nate hain BJP Manipur Pradesh gi president esara na thambal sanglenda pangtok pathor mamada phongtokre Congress ti pandana ma na ki makoina pamli basi assembly dissolve tawbani matam amada makoina president rule si yamna pamki adubu BJP na hauju state asida popular government ama purana bohonari miyam gi ihulda party asina thabak tawno bohonari hauju election gi khanabagi matam nate ingtapa phibam purana bogori sanabada khumang soksilakli basida mai unsilaga manipur gi representative singna sakot piraga miyam gi ihul yelaga thabak tawbinasi Thawra madu yawba lakhi bahana gi minister of Thoma Biren hai Manipur popular government ama lingna biyamna kan honari hauju lairiba crisis asi yasina bama purakpa ngamgani haina BJP na thajai BJP na kaidong na so ato party da criticize tawdi state asida tangdu letaba phibam purakna bohona bada miyeng thami Union Home Minister Amit Shah na Manipur ingtaba purakna bohona ribasida thajbale MLA singa masung BJP ga punna mifam pangtokna Manipur tangdu letaba purakna bohona si Amarom na tuba loidriba furili laga viral satna bohona bu usitabani tuba loidriba furili laga viral satna bohona ribisi miyam usitabani saksagringa mana sangpot ama mangthokpagi thapak tokpiro haina kanglaipak minority welfare organization thadorok pasirla mana phongtorakli sholosina hai nopi oibi singi phije chaksa lamsa sajat thauna lingjel malem gi miyam ni ikai khumnari bani Tala asida sakotpagi matau tamlibani haiduna nupi kharani imung marung yengma nungaitaba mamongda PZ figai sesinduna social media da reel namnaga upload tawribis kanglaipak miyambu thawai ustabani asiguma mathok taba thawong atuba matamna lepiyo kariguma viral satnaba haiduna kanagumba kharana PZ setuna reel video upload tawraklabadi organization asina tumina yengduna laithoklai makhogi mathakta akan ma action lakhotnaba phirep lauri hainisu pawsna makhatana phongdorakli Ahan mada Khelsang loan apok loan iba amadi gengba tambiba horagani LSTP Khelsang loan loisang Lakliba July saisat amagi nungthilpung ohum taba matamda lining thau sanamei temple board ki makhada leiba Khelsang loan loisang na sinduna ahan boina scientific oiba mongda apok loan ima amadi yengba astrology foundation course tambiba hawdolagani haina lining thau sanamei temple board LSTP gi Khelsang lon loisang na thadorak wasyola mana phongdorakli Khelsang lon sanglakpa thongbam premjit na thadorak wasyola mana hai nomaijum khudingi nungthilpung ohumdagi nungthilpung mari phawgi matam khaktam oijagani tha taru khaki course oigani tha ohuma mana foundation course oigani tha ohuma mana sanami lininga mari leinaba mitai gi apok lon remedies matang haikal ekatamba lairol laison tamgani apok loan iba amadi yengba astrology tambiningba ireisa singna sanami lamigi hayeng khongbal uphongyum phamda leiba lining thau sanami laisangi Khelsang loan office ta laktuna form lawro yagani hawdokpu numina sida Khelsang loan loisangna programming tawjaba matamga sunaraba scientific
ꯚꯦꯂꯨꯁꯤꯡꯗ database tauba masaksing yauraba mitei mayek bengali mayek amadi english na apoklon inaba amadi yengnabagi makhal suna yauraba software amasulon staugun han sirolosna suma khatarakli amaramnana high risk group ta lariba sandel gi miyoi sing hepatitis B vaccination horagani Sandel district ki high risk group ta lariba miyoi sing da hepatitis B gi vaccination horagani haina Sandel district ki national viral hepatitis control program ki district nodal officer Dr. L Debiana phongtokri Sandel district national viral hepatitis control program ki makhara pekhaliba thabak thoram singa mari leinana Dr. L Debiana mataki wapham asi phongdok ladun mahang hai national viral hepatitis control program ki makhara Sandel district ki oina district hospital Sandel da kumza inglisingani ga taraga mapan gi January kunda treatment and testing center hangtokhi Mana makata arduna center asida mahak masana tana atopa staff amata leitrabus hojik phawbada miyoi lising mari gi satru ko humdra ga taru hepatitis B screening tawbada miyoi kunga matui positive oiram thengna badigi hojik makhoi bu treatment piri aduga hepatitis C gi oina su miyoi lising mari ga songa ga kun screening tawbada miyoi nifu ga manga positive oiram thengna badigi makhoi bu treatment pikre haina phongdokhi Sandel district asida kumza English ngani ga kun gi October thari gi hoduna tangka uhum thokna health care workers ahunga yankhai ga nipan romda hepatitis B vaccine kakri loinana kumza English ngani ga kun tra phawud malem dik hepatitis laina muthana bagi tamliba panamasi phangna bagi damak district asida lairiba high risk group singoriba injecting drug user amadi sex workers sing sulakliba siol ani gi manung da poxana hepatitis B vaccination gi thabak horaga naiki District sigi amata ngaira treatment and testing center sida staff waliba madi program sigi tungan thabak thoram sing pekhalakpada sel thungi oiba problem kya lairibasi mari rainaba sing na miyeng sangbi yuhainus Dr. L Debiana apple torakli Amaramna Sandel district paikaliba hepatitis B gi thabak thoram sigi matangda community network for empowerment kon gi founder RK Nilikantana phungtokibada district asida lairiba high risk group sing da hepatitis B gi mass vaccination tawna bigi khongthang si yamna phaba khongthang amani asiguma khongthang asi atai district sing da su paikhatpa matam oire haba wapham thamlakli Laina asingak thokpada asobu thaudang lawgadaba health care worker phawbana vaccination gi kanaba sing mapung phana khangdabigi mawongda dosuna kapkhidaba si yamna lebak thibani maram sina district asiga high risk group ki vaccination sa thagadoriba sikupni yengsin mathau tagani hiramasida kon gi thaumising mating pangnabagi damak matam pumbra sem sadun laide henesu RK Nalini Kantana makhatana phungdorakli Makasa tharak poina Kangla Pau ki editorial ma'am na thamjari assembly the document semdokpada senaba sing pharaga serak pigadabani fellowship sing khanbada section ki appoint tawna ba union government ki gazette notification yawba off haiba wahai gi mahut or haiba wahaina sinjinduna section khaktana tana appointment sa tharam le haibi wathuk lerakli ba sigi matangda union amadi state lengangna khonglei thuna mi hengsango Loinana gazette yawba wai semdokpada senaba miyoi sing moral gi matungina pharaga mapunji supa kaisum sangda thamgadabani gazette semdokle haiba wapham asi hana gi minister CM Biren na thengnarakpadi gi sagol sunumit June gi tang kun ga taruk Manipur gi governor Ajay Kumar Balar wakat chirol pidun hiramasi da thabak lakhot pinaba taksingkhre en Biren na governor pishin ki wakat chirol du da yawri badi Manipur legislative assembly da phawba document semdok semjin tawraga lamdam asi gi yellow proof sing muthana bonare Union government phongba gazette phawba of haiba wahedu or haiba wahesina sindoklaga fellowship ki masa masu singdagi fellowship khanbagi mahutta nauna fellowship khanba yahanana thawong asina khul kya gi sip kanglon kaina kaya yamna khankrabagi amadi kanglon kaina khul kya logi wangbara CM khrabagi haibasi asawonga moire Maram adun hiramasi gi matangda inquiry chathaba mathoktai governor pishin ki wakat chiroladuna makhatari badi Manipur legislative assembly Hill Area Committee na English nga mga samapan ng humdraga ni Thuida Phuang ba order da uhay ama namduna semdok semjin tawba thingnari India government na parliament pass tawduna Phuang kiba gazette ki matungina the balanced appointment of succession of chief or headman hani yauri aduba Manipur legislative assembly na adopt tawriba version asidadi the appointments of chief or headman hani semdok lagi isile way amakak semdok poira sumasiki wan thokti sauna khetnaba leibana administration amasung politics ta sauna sapupiri gazette yawba ohay adu soibadagi oirabasu tawge yawna semdokiba aduna anobo khul kya tholak pathingnari
yengsinbinaba leitaba mawngda khul kya masing hengalakpana state asida khudongsadaba kya thokali khulsingi recognition piba amadi khulgi mapu kanano haibadu semdoknaba honabadu sauna khurok thangali gazette semdokhiba karama matamda kanagi authority makara semdokhibagi haibadu independent inquiry tawba mathoktai hiramasida governor hairib thabak singa si pekhalakani haibigi thajaba lei haiba governor pising kibu kachirol duri yauri assembly da phawbo document semdoktuna yelomi muthanaba honariba si asobo namthak amadi crime oibana madura sienariba miyoi singadu kanano haina thidoktuna serak pidaba tarabadi madugi hainabi du makhatana satharak loi hainingai liti assembly the document semdoktuna yellow proof sing muthanaba honabada sienaba singi mathakta state amasum central government logi oiba serak pinaba athubada thabak lokhataba tarabadi lamdamasigi apunba saktam ngaknaba sen chungliba civil society organization sing political party sing social worker sing amadi logi lamda thabak toriba akhang hai singi maikidigi law court wakatuna criminal sing adugi mathakta action lokhatnaba khonglai thuna honapam thui Manipur apikwa purup ama oirabasa tuan miyoi kanglup Singapore nungsi sana khundaminariba lamdamni saisa kya nungsi sana khunda laitaminarakhiba kanglup singda politician yauna bureaucrat amadi miyoi kya gi maraktagi singsep thaduna purup ki saktam thugainaba honabigi mathakta India government gi gazette phawwa assembly da semdok semjin tawriba si line lawridabane Manipur gi yalomi sing muthanaba gazette semdokpada sienaba singi masagi maral yazaduna miyamda lankri haina sangiduna semdokhiba wahedu adumak lehananaba honabana asumba khongthang oyene masigi ona tainabada konseng sadun leiba tarabadi madu poloida afaba phal phangani thasri ningsing bayabadi malemda aron bahaiba amalati aron bahaiba simatam khara kakini aranban asum saba kuina yadi asum badi adumak sumduna lei aran bana tawbusing di logyoba serak soidana phanglainga ongi wasum warep lapham oiriba assembly da document semdoktuna yelomi muthana bo honakhiba singadu miyam gi yeknabani tharaga miyam khangna serak piu haiba kangla paw editorial miyam da duslapara thamjari ado tendana sumna miyam da thamjagi hauskuina di miyam paw sumatang se lusinjara gem suma khata ba no update miyam punna ngamina sena channel sigi makedi gi myang pham da makhata na thamjari